Bismillahirrahmanirrahim. Layla Layla Aduna Adumaina Magi Aikoinane Allah Wakhalsi the Ta Ngau Mana Layla the Ngau to Maina Aikoina Allah Wakhal the Ngau Allah Yapamba Allah Nushi Yom to Aduna Allah Raburijana Kunohi Aikoin Muhammad Rasulullah Sarasam Same Kisi Masi Kari Lady Same King in Kosalamani, Upamana. Say Karagi Mamanta. If you have to come from Vandi, Manari, Hundi, and Allah the Iskan is him business. Iskan is him, Allah knows it. Allah knows the Rasul knows Semi, Natra, Rasul knows the Atara Hazar Alam Masapan Sendo Film, Larry Nuti, Adina. I didn't sing the taffy with the my taffy Adina. I think Iska Lana Iska the same him now. I coina Iska Yauder de Kuishala from Machine has. And then Iska I put a palm as Yauder D. I go a palm or a later D. I know Sana Lupa. I yes later was in Gampung Barota Matamda. I said, Selection Gas, the community honestly. I say that Pumba Rota, the Yalahani will meet in Pangani and Hiraba. To show with Sana Matumama. So is waiting Pangani and a Taz of Leraba. And they could not have your own honorero. I do the Iskado. If we keep a later, will be a can't take the right. Take again, walk a caloeva. Say Saramatum to near Waken. I do my I do the Iska with the late there. I don't know. I don't know. I didn't sing the Bayant of the Suhai. I go again. Hazrat Ibrahim alayhi salam. Na sing the mother, humming she and then lighting Aida. Aristakra Laga, and now is a cartogi. Marie. And you came a call the Tare. Ibrahim on the Sam. I see that like one so in a Kalima lie, you get away. And a lion from the Hecta Magi, a bamba, tanning book, a bamba in Shibudo. I think it's come on the poker. Ibrahim on the Sam. And the Karai, I having seen Buga to Dome. The Kersi, you know, the time that I can try to you with you there. Try to man, try to go in there. Young Budra, not care. And they get the Icanano, Allah, Manning, Magicator and Badu. Until he told the guy, Tahan view, Scarsi. Now, you man. I did that. I say Allah, so who come to her, Farisasing did that. I Farisas no way. Me is a call the salo. Mine not the salo, the guy, Queen and higher than I. You get the Tahalo. Guntore and say me is a call the tola, I go in. You get over the no matter not going in. Until I am palm and you give on the target. I think it's a kid to when dinner I could eat Mamman Lowini. I go in to a no, Tavern tanning, I mean, a Tauga, I think Mamman the lowest in Mamman Pig Taching. Non pesano sale lo che ai di cari sulle te pesano sale ya men lising man lay yaw lising man lay hare anduge hameng lising man do ai pirege sine ai mon de tan bio ani tambire zikr de tahalle sole la ilaha illallah sole muhammad rasulullah sole adu maina taraga amukasumaduna pendra manak sole da I'm thinking soon going on Kai. They I didn't paint there and I live there so you paint but like there and when I hate trees you carry. I didn't I'm soon before. I did Amukasu Mamal Hide Amukasu. As I having been talking, Yaw do some pire. Then I only sing so.
ꯑꯗꯨꯗꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀꯁꯨ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯑꯂꯩꯕ ꯄꯨꯝꯅꯃꯛ ꯄꯤꯈ꯭ꯔꯦ ꯅꯣꯏꯗ ꯍꯥꯃꯦꯡ 1,000 ꯌꯥꯎ 1,000 ꯂꯩꯖꯕꯅꯤ ꯑꯩꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯁꯤ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯥꯃꯦꯡꯁꯤꯡꯁꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨ ꯍꯥꯃꯦꯡ ꯁꯦꯟꯕꯒꯤ ꯃꯤꯗꯣ ꯑꯩ ꯑꯣꯏꯖꯔꯒꯦ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯖꯔꯒꯦ ꯅꯣꯏꯒꯤ ꯑꯗꯨꯅ ꯑꯃꯨꯛꯇꯒ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯖꯤꯀꯤꯔꯨ ꯇꯥꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯕ ꯄꯤꯊꯣꯛꯑꯒ ꯄꯩꯁꯥ ꯄꯤꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯤꯁꯥꯛ ꯔꯍꯃꯇꯨꯜꯂꯥꯍꯤ ꯑꯂꯩꯍꯤꯁꯤꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯉꯁꯤ ꯐꯥꯎ ꯃꯅꯨꯡꯗ ꯃꯊꯪ ꯁꯤꯜꯁꯤꯂꯥ ꯃꯊꯪ ꯂꯥꯛꯇꯅ ꯇꯥꯍꯜꯂꯛꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯄꯩꯁꯥ ꯂꯧꯕ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯇꯝꯕꯤꯔꯤꯑꯕ ꯑꯩꯈꯣꯏꯅꯁꯨ ꯄꯤꯔꯨꯗꯦꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯏꯁꯀꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯅꯁꯨ ꯊꯤꯔꯨꯗꯦꯕ ꯄꯥꯝꯅ ꯊꯤꯕ ꯀꯥꯡꯕꯨꯗꯨꯅꯤ ꯋꯥꯡꯈ꯭ꯔꯤꯁꯤ ꯊꯥꯛ ꯋꯥꯡꯈ꯭ꯔꯤꯁꯤꯅ ꯑꯃꯨꯛꯀ ꯉꯁꯥꯏ ꯏꯕ꯭ꯔꯥꯍꯤꯝ ꯈꯂꯤꯂꯨꯜꯂꯥꯍ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯏꯁꯀꯗꯨ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡ ꯁꯣꯏꯕꯗ ꯄꯦꯟꯕ ꯅꯥꯏꯗꯕ ꯇꯥꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯗꯨꯒꯤ ꯏꯁꯀꯗꯨꯅ ꯑꯜꯂꯥꯍꯅ ꯄꯥꯝꯈꯤꯗꯅ ꯅꯨꯡꯁꯤꯈꯤꯗꯅ ꯈꯂꯤꯂꯨꯜꯂꯥꯍ ꯍꯥꯏꯕ ꯂaqabꯁꯤ ꯄꯤꯕꯅꯦ ꯑꯅꯤꯁꯨꯕꯅ ꯏꯁꯃꯥꯏꯜ ꯑꯂꯩꯍꯤꯁꯁꯂꯥꯝ ꯖꯤꯕꯥ ꯇꯧꯈꯤꯕ ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯈꯂꯤꯂꯨꯜꯂꯥꯍ ꯍꯥꯏꯕ ꯂaqabꯁꯤ ꯐꯪꯈꯤꯕꯅꯦꯅ ꯃꯨꯂꯥꯅꯁꯤꯡꯅ ꯕꯌꯥꯟ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯋꯥꯠꯄ ꯄꯥꯝꯗꯕ ꯕꯩ ꯇꯧꯔꯨꯔꯦ ꯕꯩ ꯇꯧꯔꯦ ꯑꯩ ꯄꯤ ꯁꯥꯞꯇꯤ ꯃꯅꯥꯛꯇꯗꯤ ꯑꯩꯗꯤ ꯁꯨꯡꯅꯛ ꯅꯛꯎꯗꯦ ꯄꯥꯔꯥꯁꯨ ꯍꯪꯉꯨꯗꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯑꯩꯁꯨ ꯍꯪꯅꯔꯨꯗꯦ ꯑꯩ ꯁꯤꯐꯥꯎꯗꯤ ꯇꯧꯔꯦ ꯍꯖꯔꯠꯅ ꯇꯥꯛꯄꯤꯗꯅ ꯁꯤꯗꯤ ꯃꯈꯥ ꯇꯥꯕꯁꯤ ꯍꯖꯔꯠ ꯁꯤꯁꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯅ ꯇꯥꯍꯟꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯃꯨꯛꯀ ꯃꯈꯥ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯇꯥꯟꯅꯗꯦ ꯑꯗꯒꯤ ꯇꯠꯇꯅ ꯎꯅꯔꯒ ꯇꯠꯇꯅ ꯇꯥꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯗꯩ ꯃꯈꯥ ꯇꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯂꯝꯕꯤ ꯇꯥꯛꯑꯦ ꯑꯍꯥꯟꯕꯗ ꯆꯪꯍꯜꯂꯦ ꯁꯨꯃꯥꯏꯅ ꯆꯠꯀꯗꯕꯅꯤ ꯁꯨꯝ ꯊꯥꯡꯒꯗꯕꯅꯤ ꯂꯣꯏꯅ ꯇꯥꯛꯀꯗꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛꯇꯨꯗꯤ ꯑꯩꯈꯣꯏꯅ ꯅꯛꯅꯔꯨꯗꯕꯅꯤꯅ ꯑꯩꯒꯤ ꯎꯁꯇꯥꯗꯁꯤꯡꯗꯨ ꯎꯅꯔꯨꯗꯕꯅꯤ나 ꯉꯁꯥꯏ ꯃꯣꯂꯥꯅꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯣꯡꯀꯥꯞꯇꯨ ꯂꯥꯟꯁꯟꯗ꯭ꯔꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯥꯈꯠꯀꯗꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯈꯠꯇꯗꯅ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯁꯀ ꯍꯥꯏꯔꯤꯕ ꯄꯣꯠ ꯍꯥꯏꯗꯤ ꯑꯄꯥꯝꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯈ꯭ꯂꯥꯁꯀ ꯂꯣꯏꯅꯅ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯑꯍꯤꯡ ꯆꯠꯄꯗ ꯀꯤꯔꯣꯏ ꯏꯇꯨ ꯏꯆꯥ ꯍꯨꯟꯗꯣꯛꯑꯝꯕꯗ ꯑꯩ ꯏꯇꯨ ꯏꯆꯥ ꯌꯨꯝꯒꯤ ꯏꯇꯨ ꯏꯆꯥ ꯋꯥꯈꯜ ꯈꯜꯂꯣꯏꯕ ꯌꯨꯝ ꯀꯅꯥꯅ ꯁꯦꯟꯅꯍꯧꯅꯤ ꯑꯩ ꯋꯥꯈꯜ ꯂꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯅ ꯌꯦꯟꯁꯤꯜꯂꯛꯑꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ ꯂꯩꯇꯦ ꯁꯔꯤꯌꯠꯅ ꯄꯤꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟꯅ ꯂꯩꯔꯤ ꯐꯥꯎꯗꯤ ꯁꯔꯤꯌꯠꯀꯤ ꯀꯥꯅꯨꯟꯗꯨ ꯊꯨꯒꯥꯏꯕꯗꯤ ꯌꯥꯗꯦ ꯏꯁꯀ ꯂꯩꯔꯤꯕꯅꯁꯨ ꯍꯣꯁ ꯂꯩꯇꯕ ꯌꯥꯗꯦ ꯏꯁꯀꯗꯇ ꯉꯥꯎꯕꯁꯨ ꯌꯥꯗ꯭ꯔꯤꯑꯕ ꯌꯥꯕꯕꯨꯗꯤ ꯍꯣꯁꯁꯨ ꯂꯩꯒꯗꯕꯅꯤ ꯖꯣꯁꯁꯨ ꯂꯩꯒꯗꯕꯅꯤ ꯍꯣꯁꯁꯨ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯖꯣꯁꯇ ꯉꯥꯎꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯖꯣꯁꯇ ꯉꯥꯎꯔꯒ ꯍꯣꯁ ꯂꯩꯇꯕꯗꯒꯤ ꯑꯃꯥꯡꯕꯁꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯣꯁꯀ ꯖꯣꯁꯀꯁꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯣꯁꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯜꯃꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯜꯃ ꯇꯝꯕ ꯇꯥꯕ ꯈꯪꯗ꯭ꯔꯦ ꯍꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯍꯧꯗ꯭ꯔꯁꯨ ꯍꯧꯖꯤꯛꯁꯨ ꯇꯝꯒꯗꯕꯅꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯣꯂꯕꯥ ꯑꯣꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯗꯅ ꯑꯍꯟꯁꯤꯡꯅ ꯇꯣꯂꯕꯥ ꯍꯜꯂꯛꯇ ꯁꯤꯔꯛꯑꯕꯗꯤ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯂꯕꯥꯒꯤ ꯅꯦꯠꯇ ꯍꯪꯕ ꯊꯤꯕꯁꯤ ꯂꯦꯞꯑꯣꯏꯁꯦꯕ ꯏꯟꯁꯥꯜꯂꯥ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯇꯣꯂꯕꯥ ꯑꯣꯏꯁꯦꯕ ꯑꯗꯨꯒ ꯏꯁꯇꯦꯞꯁꯤ ꯀꯥꯈꯠꯅꯕꯁꯤ ꯍꯣꯠꯅꯁꯦꯕ ꯃꯊꯪ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛ ꯌꯧꯁꯤꯟꯅꯕ ꯑꯜꯂꯥꯍꯒꯤ ꯃꯁꯛ ꯈꯪꯅꯅꯕ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯥꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯜꯂꯥꯍꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯏꯁꯥ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯜꯂꯥꯍ ꯃꯁꯛ ꯈꯪꯉꯣꯏ ꯍꯥꯏꯅ ꯑꯂꯤꯝꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯨꯅ ꯏꯁꯥꯁꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗꯦ ꯏꯁꯥꯁꯤ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯤꯅꯥꯏ ꯊꯝꯃꯒꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯤꯅꯥꯏ ꯉꯥꯛꯇꯅꯦ ꯁꯤ ꯀꯅꯥꯒꯤ ꯃꯤꯅꯥꯏ ꯑꯜꯂꯥꯍꯒꯤ ꯃꯤꯅꯥꯏꯅꯦꯕ ꯑꯩꯈꯣꯏꯁꯤ ꯑꯜꯂꯥꯍꯒꯤ ꯃꯤꯅꯥꯏ ꯑꯃꯅ ꯑꯩꯈꯣই ꯂꯣꯏꯅ ꯑꯜꯂꯥꯍꯒꯤ ꯊꯧꯗꯥꯔꯣꯏ ꯑꯣꯏꯗꯅ ꯑꯜꯂꯥꯍꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯃꯤꯅꯥꯏꯅꯦꯕ ꯃꯤ ꯂꯣꯏꯅ ꯃꯤꯅꯥꯏ ꯉꯥꯛꯇꯅꯦꯕ ꯑꯗ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯕ ꯔꯦꯡ ꯑꯩꯁꯨ ꯔꯦꯡ ꯆꯞ ꯃꯥꯟꯅꯔꯤꯕ ꯃꯤꯡꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯦꯜꯂꯦꯅ ꯀꯔꯝ ꯍꯥꯏꯅꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯔꯤꯁꯤ ꯔꯦꯡ ꯆꯞ ꯃꯥꯟꯅꯩꯑꯕ ꯅꯪꯁꯨ ꯑꯜꯂꯥꯍꯒꯤ ꯊꯕꯛ ꯁꯨꯔꯤ ꯑꯩꯁꯨ ꯑꯜꯂꯥꯍꯒꯤ ꯊꯕꯛ ꯁꯨꯔꯤ ꯃꯥꯁꯨ ꯑꯜꯂꯥꯍꯒꯤ ꯊꯕꯛ ꯂꯣꯏꯅꯃꯛ ꯑꯜꯂꯥꯍꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯉꯥꯛꯇꯅꯦꯕ ꯁꯤꯗꯩꯁꯤꯗ ꯃꯉꯣꯟꯗꯩꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯃꯉꯣꯟꯗꯩꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯑꯩꯉꯣꯟꯗꯩꯗꯤ ꯃꯥ ꯑꯗꯨ ꯇꯧꯏ ꯑꯩꯈꯣꯏꯅ ꯁꯤ ꯈꯟꯅꯕꯒꯤ ꯋꯥꯈꯜ ꯂꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯒꯤ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ
ꯃꯤꯁꯤ ꯒ꯭ꯌꯥꯟ ꯃꯥꯟꯅꯗꯦ ꯂꯧꯁꯤꯡ ꯃꯥꯟꯅꯗꯦ ꯀꯅꯥꯝꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯆꯤꯡꯐꯥ ꯂꯩ ꯀꯅꯥꯝꯅ 10ꯔꯛ ꯍꯥꯏꯕꯗ ꯐꯥꯗꯦ 10ꯔꯛ 10ꯂꯛ ꯁꯣꯜꯂꯒ ꯐꯥꯏ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟꯁꯤ ꯃꯥꯟꯅꯗꯦ ꯑꯜꯂꯥꯍꯅ ꯁꯦꯝꯃꯛꯄꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯦꯍꯅꯠꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯇꯥꯕ ꯑꯗꯨꯒ ꯉꯝꯅꯅꯕ ꯃꯥ ꯒ꯭ꯌꯥꯟ ꯂꯩꯕ ꯃꯥꯒ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯅꯅꯁꯨ ꯍꯣꯠꯅ ꯇꯥꯕ ꯑꯗꯨꯒꯤ ꯒ꯭ꯌꯥꯟ ꯂꯩꯔꯤꯕ ꯑꯃꯨꯛꯇꯪ ꯄꯥꯕꯗ ꯐꯥ ꯃꯥꯅꯁꯤ ꯑꯁ ꯃꯥꯗꯤ 10ꯔꯛ ꯄꯥꯕꯁꯨ ꯐꯥꯃꯤꯟꯅꯗꯕ ꯐꯥꯕ ꯉꯝꯗꯕ ꯃꯥꯒꯨꯝꯕꯕꯨ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯗ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛꯀ ꯑꯃꯗꯨꯕꯨ ꯍꯟꯊꯅ ꯈꯜꯂꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯁꯔꯤꯌꯠꯇ ꯑꯗꯒꯤ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩ ꯍꯥꯏꯕ ꯁꯤ ꯉꯁꯥꯏꯅ ꯃꯣꯂꯥꯅ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯉꯁꯥꯏꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯍꯜꯂꯣꯏꯗꯕꯅꯦꯕ ꯏꯁꯥꯁꯤ ꯑꯩ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯣꯜꯂꯤ ꯑꯩꯅ ꯈꯪꯗꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯩ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯄꯤꯛꯆꯕ ꯅꯣꯟꯖꯕ ꯑꯃ ꯑꯩꯈꯣꯏꯁꯤ ꯄꯤꯛꯆ ꯅꯣꯟꯖꯕ ꯑꯃ ꯑꯩꯈꯣꯏꯁꯤ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯕ ꯑꯣꯏꯔꯗꯤ ꯏꯟꯁꯥꯜꯂꯥ ꯁ꯭ꯇꯦꯞꯇꯨ ꯃꯊꯪ ꯀꯥꯈꯠꯂꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛ ꯅꯛꯄ ꯉꯝꯒꯅꯤ ꯑꯜꯂꯥꯍꯒꯤ ꯑꯦꯍꯁꯥꯟ ꯐꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯊꯪ ꯀꯥꯈꯠꯄ ꯉꯝꯅꯅꯁꯨ ꯍꯣꯠꯅꯁꯤ ꯑꯜꯂꯥꯍꯗ ꯅꯤꯗꯅ ꯏꯈ꯭ꯂꯥꯁꯀ ꯂꯣꯏꯅꯅ ꯏꯁ꯭ꯀꯒ ꯂꯣꯏꯅꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯕꯗ ꯄꯣꯠ ꯑꯝꯇ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯃꯣꯏ ꯊꯤꯕꯗ ꯋꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯖꯟꯅꯠꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒꯤꯁꯨ ꯀꯤ ꯗꯣꯖꯛꯄꯨ ꯁꯦꯝꯃꯤꯕꯁꯨ ꯑꯜꯂꯥꯍꯅꯤ ꯖꯟꯅꯠꯄꯨ ꯁꯦꯝꯃꯤꯕꯁꯨ ꯑꯜꯂꯥꯍꯅꯦꯕ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕ ꯑꯜꯂꯥꯍ ꯐꯪꯕ ꯑꯗꯨ ꯈꯛꯇ ꯑꯩꯈꯣই ꯋꯥꯈꯜ ꯇꯧꯁꯦ ꯗꯣꯖꯛꯀꯤ ꯋꯥꯈꯜ ꯖꯟꯅꯠꯀꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯜꯂꯣꯏꯁꯤ ꯗꯣꯖꯛ ꯑꯃꯁꯨꯡ ꯖꯟꯅꯠꯁꯤꯗꯤ ꯑꯩ ꯂꯝꯆꯠꯅ ꯄꯨꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯜꯂꯥꯍꯅꯕꯨ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕꯗꯤ ꯑꯜꯂꯥꯍꯒ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕꯗꯨ ꯃꯁꯥꯅ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯐꯪ ꯂꯩꯔꯒ ꯄꯣꯠꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯗꯒꯤ ꯃꯊꯪ ꯂꯥꯛꯇꯨꯅ ꯑꯥꯗꯝ ꯑꯃꯁꯨꯡ ꯍꯋꯥ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇ ꯁꯨꯝ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯁꯣꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯐꯪꯗꯨꯅ ꯂꯩꯗꯧꯔꯕꯅꯤ ꯀꯝꯄꯜꯁꯔꯤꯅꯦꯕ ꯖꯟꯅꯠ ꯐꯪꯕ ꯍꯥꯏꯁꯤ ꯑꯩꯅ ꯏꯄꯥꯒꯤ ꯂꯝꯆꯠꯇꯨ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝ ꯅꯕꯤꯁꯤꯡꯒꯤ ꯂꯝꯆꯠꯇꯨ ꯅꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯄꯥꯅꯦ ꯍꯥꯏꯅ ꯉꯥꯛꯇꯪ ꯂꯧꯁꯦꯕꯀꯣ ꯏꯄꯥꯒꯨꯝꯕꯅꯦ ꯏꯄꯥꯅ ꯍꯥꯏꯕ ꯏꯜꯂꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯀꯨꯔꯥꯟ ꯍꯗꯤꯁꯅꯁꯨ ꯅꯕꯤꯒꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯒꯤ ꯃꯈꯥꯗ ꯏꯄꯥ ꯏꯃꯥꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯕ ꯔꯁꯨꯜꯅ ꯍꯥꯏꯕ ꯏꯟꯕ ꯃꯊꯪꯗ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯁꯤ ꯑꯗꯨ ꯔꯁꯨꯜꯒꯤ ꯃꯊꯪꯁꯤ ꯀꯅꯥ ꯂꯥꯛꯏ ꯃꯊꯪꯗ ꯍꯧꯖꯤꯛ ꯁꯕꯥꯏ ꯀꯔꯥꯝꯁꯤꯡ ꯂꯥꯛꯏ ꯁꯕꯥꯏ ꯀꯔꯥꯝꯁꯤꯡꯗꯨꯗꯒꯤꯁꯨ ꯑꯃꯨꯛꯀ ꯈꯂꯤꯐꯥ 4 ꯃꯣꯏꯅ ꯑꯃꯨꯛꯀ ꯍꯦꯜꯂꯛꯏ ꯃꯌꯥꯝꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯍꯖꯔꯠ ꯈꯂꯤꯐꯥ 4ꯗꯒꯤ ꯃꯊꯪ ꯁꯤꯟꯁꯤꯂꯥ ꯂꯥꯛꯏꯃꯤꯅ ꯃꯊꯪ ꯂꯥꯛꯏꯕ ꯁꯤꯟꯁꯤꯂꯥꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯡꯗꯥꯔꯒꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯜꯂꯥꯍ ꯔꯁꯨꯜ ꯎꯍꯧꯗ꯭ꯔꯁꯨ ꯁꯕꯥꯏ ꯀꯔꯥꯝ ꯎꯍꯧꯗ꯭ꯔꯁꯨ ꯃꯈꯣꯏ ꯎꯍꯧꯗ꯭ꯔꯁꯨ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯃꯥꯝ 4 ꯑꯩꯈꯣꯏꯅ ꯎꯍꯧꯗꯦ ꯏꯃꯥꯝꯁꯤꯡꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯜꯂ ꯆꯠꯂꯤꯁꯤ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯦꯁꯥꯞꯅ ꯋꯥꯔꯤ ꯇꯧꯕꯗ ꯃꯧꯂꯥꯅꯥꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯎꯁꯇꯥꯗ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯃꯧꯂꯥꯅ ꯑꯝꯗ ꯍꯪꯉꯤ ꯎꯁꯇꯥꯗ ꯍꯥꯏꯁꯤ ꯅꯈꯣꯏꯗꯤ ꯆꯍꯤ 11-12 ꯃꯗꯔꯁꯥꯗ ꯇꯝꯗꯅ ꯎꯁꯇꯥꯗ ꯉꯥꯛꯇꯅꯤ ꯅꯣꯏ ꯈꯟꯗꯅ ꯂꯥꯛꯏꯁꯤ ꯑꯗꯨ ꯎꯁꯇꯥꯗ ꯅꯣꯏꯗꯤ ꯈꯟꯗꯅ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯁꯤꯗ ꯍꯥꯏꯔꯤꯕ ꯎꯁꯇꯥꯗꯁꯤꯗꯤ ꯑꯗꯨꯒꯤ ꯎꯁꯇꯥꯗꯇꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯎꯁꯇꯥꯗ ꯍꯥꯏꯔꯤꯁꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯔ ꯃꯨꯔꯤꯠꯀꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯄꯤꯔ ꯈꯟꯕ꯭ꯔꯥ ꯄꯤꯔ ꯄꯥꯏꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯎꯁꯇꯥꯗꯇꯨꯕꯨꯅꯦꯅ ꯃꯧꯂꯥꯅ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯤꯕ ꯎꯁꯇꯥꯗꯁꯤꯗꯤ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯁꯤꯂꯥꯁꯤꯗ ꯑꯜꯂꯥꯍ ꯐꯪꯅꯅꯕ ꯂꯝꯕꯤ ꯊꯤꯕꯗ ꯎꯁꯇꯥꯗ ꯑꯣꯏꯔꯤꯕꯗꯣ ꯑꯗꯨꯒꯤ ꯎꯁꯇꯥꯗꯇꯨꯒꯤ ꯌꯥꯊꯪ ꯏꯟꯒꯗꯕꯅꯦ ꯖꯣ ꯑꯜꯂꯥꯍ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯖꯣ ꯆꯪꯉꯨ ꯍꯥꯏꯕ ꯃꯐꯝꯗ ꯁꯕꯥꯏ ꯀꯔꯥꯝꯁꯤꯡ ꯆꯪꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯗꯔꯖꯥ ꯋꯥꯡꯈ꯭ꯔꯤꯁꯤ ꯃꯣꯏꯒꯤ ꯂꯩꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍ ꯔꯁꯨꯜ ꯎꯍꯧꯗ꯭ꯔꯦ ꯁꯥꯕꯥ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯥꯕꯥꯏ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯎꯁꯇꯥꯗꯇꯨꯅ ꯖꯣ ꯃꯥꯒꯤ ꯃꯨꯔꯤꯠꯇꯨꯗ ꯖꯣ ꯍꯥꯏꯕꯗꯨ ꯐꯝꯕ ꯑꯣꯏꯕ ꯃꯐꯝꯗ ꯐꯝꯕ ꯂꯦꯞ ꯑꯣꯏꯕ ꯃꯐꯝꯗ ꯂꯦꯞꯄ ꯅꯪ ꯉꯁꯤꯗꯤ ꯑꯍꯤꯡ ꯅꯪ ꯁꯣꯏꯕ ꯁꯨꯛꯑꯣꯏ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯁꯨ ꯇꯧ ꯇꯥꯕ ꯑꯗꯨ ꯍꯥꯏꯁꯨ ꯍꯥꯏꯔꯛꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯄ꯭ꯔꯃꯥꯟꯅꯦ ꯍꯥꯏꯕ ꯏꯟꯅꯕꯒꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯍꯥꯏꯁꯦ ꯍꯥꯏꯔꯣ ꯃꯩꯗ ꯆꯣꯡꯊꯣꯛ ꯍꯥꯏꯗꯨ ꯁꯤꯒꯗꯕ ꯃꯩꯗꯨꯗ ꯆꯣꯡꯁꯤꯜꯂꯣꯏꯅ ꯍꯥꯏꯔꯛꯄ ꯉꯝꯗꯦꯕ ꯀꯅꯥꯁꯨ ꯑꯗꯨꯕꯨ ꯋꯥꯍꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯥꯂꯤꯝꯁꯤꯡꯅ ꯍꯥꯏꯌꯦꯕ ꯃꯩꯗ ꯆꯣꯡꯁꯤꯜꯂꯣꯏꯁꯤ ꯆꯣꯡꯁꯤꯟꯒꯗꯕꯅꯤ ꯂꯦꯞꯄꯣꯏ ꯃꯐꯝꯗ ꯂꯦꯞꯀꯗꯕꯅꯤ ꯐꯝꯃꯣꯏ ꯃꯐꯝꯗ ꯐꯝꯒꯗꯕꯅꯤ ꯖꯣ ꯃꯥꯅ ꯍꯥꯏꯕꯗ ꯏꯟꯒꯗꯕꯅꯤ ꯑꯗꯨꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯑꯃꯜꯗꯨ ꯏꯃꯥꯟꯗꯨ ꯋꯥꯠꯄꯅꯤꯅ
ꯑꯄꯥꯝꯕꯗꯨ ꯏꯁꯀꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯎꯁꯇꯥꯗꯁꯨ ꯕꯩ ꯇꯧꯔꯒ ꯂꯣꯏꯔꯦ ꯎꯁꯇꯥꯗꯁꯨ ꯃꯥꯁꯨ ꯑꯩꯒꯨꯝꯕꯅꯤ ꯃꯥꯁꯨ ꯑꯩꯒꯨꯝꯕꯅꯤ ꯃꯤꯒꯤ ꯃꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯕꯩ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯦ ꯇꯁꯕꯤꯗ ꯇꯥꯔꯦ ꯃꯥ ꯍꯥꯏꯔꯛꯄ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯅꯃꯥꯖ ꯁꯣꯜꯂꯤꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯊꯦꯡꯅꯖꯕꯗꯗꯤ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯕꯩ ꯇꯧꯕ ꯀꯥꯟꯗ ꯏꯝꯗ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯍꯧꯗꯦ ꯑꯗꯨꯕꯨ ꯖꯁꯥ ꯎꯄꯥꯏ ꯇꯧꯗꯅ ꯑꯩ ꯆꯦꯡꯆꯥꯛ ꯑꯩꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯆꯠꯈꯤꯕꯒꯤ ꯆꯦꯡꯆꯥꯛꯁꯤ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯤ ꯑꯃꯁꯨ ꯄꯨꯔꯒ ꯀꯁꯥꯔ ꯇꯥꯅ ꯂꯝꯕꯤ ꯇꯥꯍꯜꯂꯒ ꯄꯤꯁꯥꯞ ꯆꯠꯂꯒ ꯑꯩ ꯕꯩ ꯇꯧꯔꯤꯅꯤ ꯀꯁꯥꯔ ꯇꯥꯅ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯇꯣꯂꯣꯞ ꯃꯆꯥ ꯑꯃꯗꯤ ꯆꯥꯏꯀꯣ ꯇꯣꯂꯣꯞꯁꯤꯅ ꯀꯣꯟꯅꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ 3,000 ꯗꯤꯄꯣꯖꯤꯠ ꯇꯥꯏꯌꯦꯕ ꯑꯩ ꯏꯁꯥꯁꯤꯗ ꯃꯇꯝꯗꯨꯗ ꯂꯨꯄꯥ 300 ꯈꯛ ꯇꯣꯂꯣꯞ ꯐꯪꯉꯦꯕ 300 ꯇꯣꯂꯣꯞ ꯐꯪꯕꯗ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 3,000 ꯄꯨꯊꯔꯛꯑꯗꯤ ꯀꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯄꯩꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯊꯔꯤ ꯑꯗꯨꯃꯥꯏꯅ ꯄꯨꯊꯕ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒ 3ꯂꯛ ꯑꯃꯛꯇꯤ ꯀꯝꯄꯜꯁꯔꯤꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯆꯍꯤ 14-15 ꯆꯠꯂꯦꯕ ꯏꯁꯥꯞꯀꯤ ꯃꯅꯥꯛꯇ ꯏꯁꯥꯄꯨ ꯎꯅꯤꯡꯕꯒꯤ ꯏꯁꯀꯗꯨ ꯏꯁꯥꯄꯨ ꯅꯨꯡꯁꯤꯕꯗꯨ ꯖैसे कि अल्लाह रसूल सल्लल्लाहु अलैहि वसल्लम सहाबा किराम सिंहना अल्लाह रसूल सल्लल्लाहु अलैहि वसल्लम नुंसीखिबदुमाइना आइगी पीदु बु नुंसीबदे अल्लाह रसूल बु नुंसीबने अल्लाह रसूल नुंसीबदे अल्लाह बु नुंसीबने हाबी वखलुदा खल्लगा अइना आइगी रसूलुल्लाह सल्लल्लाहु अलैहि वसल्लम उहुद्रबनिना मागी सिलसिलादा लाइमा अल उलमा वारिसतुल अंबिया हाइबु सुमाइना अल वारिसत अल खलीफतुल वारिसतुन नबीना हाइरि हजरत हाजी इमदादुल्लाह रहमतुल्लाह अलैहिना इबा लाइरिक करिनो ममिंग दुकाव अदुदा इरि मौलाना अमन बयान सी वफम सी अदुना मरम ओरगा इना अइगु उस्तादुबु अल्लाह रसूल मा दा सबाई कराम सिंह इन खिबा तुमाइना अइसु उस्तादुगी याथंग इनफम थोइगो अइगी हिंगनब लंबी तापीरबा दुनिया अमसुंग आखिरत अनिमक्ता हिंगनब लंबी तापीरिने दजक्तगी हिंगनबा जन्नत फंगनब लंबी ताइबा उस्तादुबु नुंसीददै कनाबु नुंसीदरिमो अदुगी इसका दोइ खोइदा अमता लैते हाबा अदुना ngasi अखोइ मफम योबु ngamdrimi अदु सियोना कन्ना होनारिबिसिदसु नमाज से अखोइ ngasi फाउबदा अमुका अल्लाहना पांबा नमाज हजरत अली करमल्लाहु वजहु ना सोनखिबा नमाज तेन सत्पदा खंदे हारि नत्रजा अखोइदि कांग सिदा नाकोंग द पाइरपदा सि करै तौबदा तारिमि खंगिमिनि सु हुमिमिने नमाज सोन कांदा सिखिदोरे अल्लाह रसूल सल्लल्लाहु अलैहि वसल्लम सबाई किराम दा हजरत अली करमल्लाहु वजहु ने नमाज सोलिंगिदा तेन सत्कि खंगौदे हारि अदुमाइना खंगिंग ताने मतमदगी तेनि सत्लगा मीना पारि सिंग यादा सैगी सा याउना अमका मने खंग सोमद काती लोंगनिना खंगिंग ताले सोमसी लोंगिदा अखोई गुमनेबा कोइना युखरगा सत्ता यादबदु मागी अदुमने अदुगी तेंदु सत्पदा नमददना आई नमाज लेपिगे नमाज कारani सोलिंगिदा सत्किदा लेंद्रिबनेबा खंगौद्रिबने सत्किदा अदुमैना अखोइना सोनबा नमाजदो आंतंग सोनगेन खनबदा अखोइ ngasi फाउ योबु ngamdri चही 94 हेले अखोइना पीर खलग होनरैसि अदु हि फाउ अखोइ अदि नमाज योबु ngamdri अखोइसि ngamdraसु सोनदि लेप यादबा ngamननबो होनरि ला नहंगन लौबियो याबियो ngamहनबियो अदु मैना अखोइ होनसि इंशाअल्लाह अदु अखोइगिदि कुरान हदीस की साबित पीरगा ngamबुसे अखोइना हैतबनिना हदीस सोलगा कुरान सोलगा हाइबुगी हकसु नत्तबनिना अखोइना अखोइ रक्त मौलाना सि मरम रक्त यावहल अखोइ मिंखै मासि याम लाइरबसिंग मनुंग अमने सि हायन वारोग यादे को हजरत लाइरबसिंग मनुंग अमने अजेसे अल्लाह रसूल सल्लल्लाहु अलैहि वसल्लम लाइरमे हरिम नत्रो सबाई कराम के आ जरा सित के वारी तारी अल्लाह रसूल सल्लल्लाहु अलैहि वसल्लम जरा के आसित के वारी तारी अंदे सिंगदु लाइरबसिंग वल्ला
ꯅꯨꯡꯁꯤꯌꯨ ꯍꯥꯏꯔꯤꯗꯣ ꯌꯦꯇꯤꯝꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯒꯤ ꯑꯆꯧꯕ ꯈꯪꯕ ꯍꯩꯕ ꯑꯁꯤꯡꯕꯅ ꯑꯄꯪꯕꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯀꯟꯕꯅꯁꯨ ꯑꯁꯣꯟꯕꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯃꯣꯏꯒꯤ ꯂꯧꯁꯤꯡꯅ ꯄꯥꯡꯕ ꯄꯥꯡꯒꯜꯅ ꯄꯥꯡꯕ ꯁꯦꯟꯅ ꯄꯥꯡꯕ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦ ꯂꯩꯇ ꯂꯥꯏꯔꯗꯁꯨ ꯂꯧꯁꯤꯡꯗꯁꯨ ꯒ꯭ꯌꯥꯟꯗꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯃꯥꯅ ꯉꯝꯕ ꯊꯥꯛꯇꯨꯗ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯦꯕ ꯏꯟꯁꯥꯜꯂꯥ ꯊꯕꯛꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯜꯂꯥ ꯐꯪꯅꯕ ꯂꯝꯕꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯤ ꯌꯥꯝ ꯈꯣꯝꯃꯣꯏꯁꯦꯅ ꯍꯥꯏꯔꯤꯁꯤ ꯃꯨꯔꯤꯠ ꯈꯣꯝꯕ ꯌꯥꯏ ꯃꯨꯔꯤꯠ ꯑꯣꯏꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯐꯝꯐꯝꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯂꯥꯛꯄ ꯁꯤꯗꯩꯗ ꯄꯥꯝꯗꯗꯅ ꯍꯟꯈꯤꯕ ꯀꯥꯡꯕꯨ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯝꯃꯣꯏꯅ ꯍꯟꯈꯤꯕꯗꯨꯅ ꯃꯥꯏ ꯃꯉꯥ ꯆꯥꯔ ꯑꯩꯁꯨ ꯐꯥꯔꯣꯏꯕ ꯀꯅꯥꯁꯨ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯁꯨ ꯑꯥꯗꯠ ꯑꯣꯏꯅꯅꯕ ꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯁꯨ ꯌꯨꯝꯒꯤ ꯑꯥꯗꯠꯇꯨ ꯊꯨꯒꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯥꯗꯠ ꯂꯩꯕ ꯃꯤꯗꯨꯒꯤ ꯁꯨ ꯀꯥꯏꯍꯟꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯗꯠ ꯂꯩꯇꯕ ꯑꯩꯈꯣꯏꯁꯨ ꯑꯥꯗꯠ ꯂꯩꯅꯅꯕ ꯑꯗꯨꯅ ꯑꯍꯤꯡ ꯂꯦꯛꯑꯒ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯄꯥꯝꯃꯝꯕ ꯑꯍꯤꯡꯒꯤ ꯑꯜꯂꯥꯍꯅ ꯄꯥꯝꯕ ꯑꯍꯤꯡ ꯁꯔꯨꯛ 2 ꯍꯧꯈ꯭ꯔꯒ ꯑꯍꯨꯝ ꯊꯣꯛꯄꯒꯤ 2 ꯍꯧꯈ꯭ꯔꯒ ꯑꯃꯒꯤ ꯃꯇꯝꯇ ꯉꯥꯏꯔꯦ ꯑꯗꯨꯗ ꯑꯁꯃꯥꯟ ꯃꯔꯤꯁꯨꯕ ꯑꯁꯃꯥꯟꯁꯤꯗ ꯀꯨꯝꯊꯔꯛꯑꯒ ꯅꯤꯡꯕ ꯅꯤꯍꯧꯔꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯍꯧꯔꯣ ꯍꯥꯏꯅ ꯑꯩ ꯄꯤꯔꯒꯦꯅ ꯑꯜꯂꯥꯍꯅ ꯀꯨꯝꯊꯔꯛꯑꯒ ꯂꯥꯎꯋꯦ ꯍꯥꯏꯔꯤꯕ ꯐꯔꯤꯁꯥꯁꯤꯡ ꯂꯥꯎꯋꯦ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝ ꯑꯐꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯖꯤꯀꯔ ꯇꯧꯁꯤ ꯇꯍꯖꯨꯗ ꯅꯃꯥꯖ ꯁꯣꯟꯁꯤ ꯋꯖꯨꯒ ꯂꯣꯏꯅꯅ ꯖꯤꯀꯔ ꯇꯧꯁꯤ ꯑꯗꯨꯒ ꯐꯖꯔ ꯅꯃꯥꯖꯁꯨ ꯅꯥꯟꯊꯣꯛꯑꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯉꯟꯅ ꯇꯧꯔ ꯐꯔꯛꯇ ꯇꯧꯔꯁꯨ ꯑꯃꯨꯛ ꯇꯨꯝꯊꯈꯤꯗꯅ ꯐꯖꯅ ꯅꯃꯥꯖ ꯅꯥꯟꯊꯣꯛꯑꯦꯕ ꯑꯗꯩ ꯑꯍꯤꯡ ꯅꯨꯡꯁꯣꯏꯕ ꯂꯥꯎꯔꯒ ꯐꯖꯅ ꯅꯃꯥꯖ ꯅꯥꯟꯊꯣꯛꯄꯁꯨ ꯀꯥꯟꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯖꯤꯀꯔ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯑꯖꯥꯟ ꯂꯥꯎꯔꯛꯄ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇ꯭ꯔꯦꯗ ꯅꯃꯥꯖꯗꯣ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯇꯨꯝꯕ ꯋꯥꯠꯈ꯭ꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯄꯣꯊꯥꯕ ꯌꯥꯏ ꯑꯗꯣ ꯑꯍꯤꯡ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯤꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯅꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯊꯕꯛ ꯁꯨꯕ ꯃꯤꯗꯁꯨ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯤꯗꯁꯨ ꯅꯣꯡꯉꯥꯜꯂꯒ ꯄꯣꯊꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯉꯝꯃꯅꯦꯕ ꯃꯥꯏ ꯑꯥꯗꯠꯇꯨ ꯁꯨꯝ ꯁꯦꯝꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯐꯕ ꯃꯇꯝꯗꯨꯗ ꯖꯤꯀꯔꯁꯨ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯍꯤꯡ ꯂꯦꯛꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯕꯁꯤꯗꯅꯤ ꯃꯤ ꯌꯥꯝꯗꯣꯏꯁꯤ ꯄꯩꯗꯅ ꯂꯩ ꯖꯤꯀꯔ ꯄꯥꯝꯕ ꯅꯨꯡꯗꯥꯡ ꯍꯥꯏꯔꯣ ꯅꯨꯃꯤꯗꯥꯡ ꯇꯧꯔꯒ ꯌꯨꯝ ꯍꯟꯅꯒꯝꯃꯤ ꯍꯥꯏꯔꯗꯤꯅꯦꯕ ꯍꯦꯛꯇ ꯍꯥꯏꯕꯗ ꯃꯤ 50, 60, 100 ꯏꯟꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨ ꯑꯍꯤꯡ ꯂꯦꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯅꯦ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏ ꯍꯟꯈꯤꯑꯕ ꯑꯍꯤꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨ ꯁꯤ ꯄꯣꯠꯁꯤ ꯑꯩꯅ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯗꯥꯏꯔꯦꯛꯁꯤ ꯍꯦꯛꯇ ꯍꯥꯏꯔꯨꯕ ꯌꯥꯗꯕ ꯑꯗꯨ ꯁꯤ ꯀꯔꯤꯗꯒꯤꯅꯣ ꯉꯁꯥꯏꯒꯤ ꯏꯁꯀꯗꯨ ꯂꯩꯇꯕ ꯑꯄꯥꯝꯕ ꯂꯩꯇꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯅꯅꯕꯗꯤ ꯉꯁꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯝꯁꯦꯕ ꯑꯩꯈꯣꯏꯗꯤ ꯇꯝꯃꯒ ꯍꯣꯠꯅꯔꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯀꯗꯕ ꯄꯣꯠꯅꯦꯕ. Hey there. Subscribe to my channel. And also press this bell icon.